ai visit koi gi da taure ya visit ki ima do aina changi ba matam do da akoi gi lai puja tawbugi koi mi ka la asu kai dawrasu lai puja tawbugi loi da na leirambani ado mana ai cha lon da na su pithak pire aduga chak keno moi gi di chak chi thing na chaba ado ai ngonda kari tanja che akoi gi tanja haudaga pibire ado abijineba nupa ibungodudi anga nupa chadudi madi moi yungi simen lae haidana simen gari lae haidana madi chengre ado moi yam nungaina yunga si yam chauna sida ama sagali sina karino dukan jo ama sagali aduga yum manungi si ka si moi macha nupa amga macha nupi ama khaktaga posu yam chauna leibajani asomda Chakshang asina chawriba kaji mangara taruklo chakshang yauragadi taret adagi kari mayam yam chawna lei ada moigi ima anju aiba habani ko anjana akoi hojai gi kano nandapur ningol ni anjana ga ngaktang wari sanajaraga aigi kano se ngasi gi kano da laksabagi TELIAPATTI da lakpagi se ai loisin jage aduga TELIAPATTI degi mathangda ngasagi kariba ama ai ngonda chalona haibdo alimur koba Meitei yumsing leiba mafam amada satsage ai ibema anjonaga ai wari ngak sanajage hoi meyam ai ga famina jari se akoi ge anjona hoi yumnak si kayumno laisram ni akoi nate sida nupagi mayumna laisram lagi nupi mayumna nate ipamna mutum ni ngon ni akoi hojai nandapur maning lekai ba mamang lekai i mutum ni ngol ni seisda TELIAPATTI Dibrugarh manaki Dibrugarh aina laksari ba town akoi ge Dibrugarh town gi marwari patti haibatu dagi 13 kilometer ni keno bauda si lawar bauda lawar dagi si kilometer ani pada mana dah amma makai gumba ado keno tawra ado tawre ado lae ngasai nupam cha ingo visit to madi yam masamu gasi yam phai ma sum thabak tarom bagi leiram mani ado ma chi moi mayum makai thabak kari gari lae dana chengre ado maga wari sanaji ma su yaw haibabu keno tawre haipek pa keno tawro nya ado mai tawdana tawi ai maga TELIAPATTI dan Meitei yum ji kaya no ada zum ani kadang lei sigana sida mangaram lei sida manga ali noi laisram lei da laisram ma koi ani ni laisram siga atei di sana kangbu ni lei di sana kangbu ji kadom da chatla lei no hujiki TELIAPATTI haibadu aduga lei sigana jumna ahum mari si ju TELIAPATTI natro si sene TELIAPATTI ni ne mani uti main TELIAPATTI de kadang chakhaliya ba hoi si TELIAPATTI ni na dum sida ne yum kaya lei ba asina jumna akoi mangaram lei noi manga sida noi gi nupa manglem si SSB da thabak taw ya hai oju su taw ya hai adagi nacha nupa su thabak taw ya noi gi di yam ngai ai pare nacha nupi amana wati da bank PO gi keno yauri hai adagi moi atai yum lei ba sing si di kari thabak ingkang taw na ba mo se all India da thabak taw ba jawi adi central government ke जाओ army daga lei ba yaw army da di akoi thandania atei di akoi gi Assam gi APDCL gi akoi ngang ga jaw thabak to ba APDCL le si kari no mane Assam akoi gi electricity ge acha adu yaw ri ba adu lok sing di lei na bro law sing hai bu law bu di lei te sumana lam bu di sumana dum bham moina ne ani akum dum mana dum khara dum chawba adu noi Meitei gi kano di thabak ingang long khungdong ba deva karma di karamai taw sai da do hojai langka da gi mi poraga bamun poraga isei sapa pung jeba poraga sile sunga dum thawung da pangthue ba adu mi di yamdre mi di jamdre su mayam puna pung selaga adu mi do dum mo te khau ju dum yaw le jaw le adu na nung khang gi ore
ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯥꯝꯃꯤꯅꯦ ꯃꯒꯩꯗ ꯂꯩꯅꯩꯗꯣ ꯀꯩ ꯆꯣꯏ ꯆꯣꯏ ꯂꯩꯕ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯝ ꯃꯤꯁꯦ ꯑꯗꯨꯝ ꯑꯣꯏ ꯐꯅꯖꯥꯝ ꯑꯗꯨꯝ ꯍꯧꯖꯤꯛ ꯗꯤꯕ꯭ꯔꯨꯒꯔꯒꯤ ꯁꯥꯏꯠꯁꯤꯗ ꯂꯩꯔꯤꯁꯦ ꯃꯥꯏꯖꯥꯟ ꯑꯃ ꯈꯔ ꯆꯥꯎꯅ ꯂꯩꯔꯦ ꯂꯩ ꯑꯗꯨꯒ ꯍꯔꯤ ꯃꯟꯗꯤꯔꯒ ꯂꯣꯏ ꯂꯩ ꯑꯗꯒꯤ ꯃꯥꯏꯖꯥꯟ ꯑꯗꯒꯤ ꯇꯦꯂꯤꯌꯥꯄꯇꯤꯁꯤꯃ ꯃꯩꯇꯩ ꯈꯔ ꯂꯩꯔꯦ ꯃꯩꯇꯩ ꯈꯔ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯂꯤꯃꯣꯔ ꯑꯗꯨꯏ ꯃꯊꯪꯗ ꯗꯨꯂꯤꯌꯥꯖꯥꯟ ꯆꯠꯊꯕ ꯇꯥꯔꯦ ꯗꯨꯂꯥꯏꯖꯥꯟꯗꯤ ꯗꯤꯕ꯭ꯔꯨꯒꯔ ꯆꯤꯡꯉꯤꯕ꯭ꯔꯣ ꯑꯗꯨꯁꯨ ꯗꯤꯕ꯭ꯔꯨꯒꯔ ꯆꯤꯡꯉꯤ ꯗꯤꯕ꯭ꯔꯨꯒꯔ ꯆꯤꯡꯉꯤꯕ꯭ꯔꯣ ꯆꯤꯡꯉꯤ ꯗꯤꯕ꯭ꯔꯨꯒꯔ ꯗꯤꯁꯇ꯭ꯔꯤꯛ ꯆꯤꯡꯉꯤ ꯑꯣ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯐꯝꯒ ꯆꯥꯎꯅ ꯂꯩ ꯃꯥꯟꯗꯣꯞꯀ ꯂꯩ ꯑꯩ ꯈꯪꯉꯤꯅꯦ ꯗꯨꯂꯥꯏꯖꯥꯟꯗꯨꯗꯤ ꯆꯠꯂꯨꯔꯦꯅꯦ ꯑꯠꯆꯥ ꯑꯗꯒꯤ ꯃꯥꯏꯖꯥꯟ ꯃꯅꯥꯛꯇ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯈꯤꯕ ꯈꯨꯟ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯗꯨ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯔꯦ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯦꯅꯤꯋꯦ ꯑꯗꯨ ꯃꯥꯏꯖꯥꯟ ꯀꯩꯅꯣ ꯈꯔ ꯆꯠꯄ ꯇꯥꯏ ꯃꯇꯣꯟꯂꯣꯝꯗ ꯈꯔ ꯆꯠꯄ ꯇꯥꯏ ꯑꯗꯨꯋꯥꯏꯗ ꯀꯥꯏꯔꯨ ꯑꯗꯨꯁꯨ ꯃꯥꯏꯖꯥꯟꯅꯤꯅꯦ ꯃꯥꯏꯖꯥꯟ ꯑꯗꯨꯝ ꯆꯤꯡꯉꯤ ꯑꯗꯨꯃ ꯆꯠꯂꯨꯒꯦ ꯑꯗꯒꯤ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯩꯕꯨ ꯁꯤꯐꯥꯎ ꯄꯨꯕꯤꯔꯛꯄ ꯒꯥꯔꯤ ꯊꯧꯕ ꯃꯩꯇꯩꯂꯣꯟ ꯊꯣꯛꯇꯕꯗꯣ ꯑꯗꯨꯅ ꯀꯔꯤ ꯄꯣꯔꯧꯁꯤꯡ ꯀꯣꯔꯧ ꯑꯩꯅ ꯃꯥꯅ ꯉꯥꯡꯉꯤꯗꯣ ꯀꯣꯔꯧ ꯍꯥꯏꯔꯤꯕ꯭ꯔꯥ ꯄꯣꯔꯧ ꯍꯥꯏꯔꯤꯕ꯭ꯔꯥ ꯄꯣꯔꯣꯝꯁꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯃꯤꯡ ꯂꯩꯌꯦꯕ ꯄꯣꯔꯣꯝꯁꯤꯡ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤ ꯃꯩꯇꯩꯗ ꯀꯥꯏꯅ ꯍꯥꯏꯁꯦ ꯄꯣꯔꯣꯝꯁꯤꯡꯒ ꯀꯧꯋꯦꯕ ꯑꯗꯨ ꯃꯥ ꯍꯥꯏꯗꯣ ꯄꯣꯔꯣꯝ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯈꯪꯗꯕ ꯑꯗꯨꯅꯤ ꯑꯗ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯃꯩꯇꯩ ꯅꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯁꯦ ꯑꯇꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯅꯦꯅ ꯈꯜꯂꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯦꯅ ꯈꯜꯂꯤ ꯑꯂꯤꯃꯣꯔꯗꯨꯁꯨ ꯑꯩ ꯉꯁꯤ ꯆꯪꯉꯝꯒꯦ ꯍꯌꯦꯡꯅ ꯃꯥꯏꯖꯥꯟ ꯆꯠꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯏ ꯁꯤꯗꯩꯁꯤꯗ ꯂꯩꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤ ꯄꯥꯎꯒꯗꯤ ꯇꯥꯕ ꯂꯥꯛꯄ꯭ꯔꯣ ꯇꯥꯏ ꯇꯥꯗꯕ ꯅꯠꯇꯦ ꯇꯥꯏ ꯑꯩꯈꯣꯏꯁꯨ ꯇꯥꯏ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯅꯪ ꯃꯅꯤꯄꯨꯔꯗ ꯀꯌꯥꯔꯛ ꯆꯠꯂꯨꯔꯕꯣ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇꯪ ꯆꯠꯂꯨꯏꯁꯦ ꯑꯁꯦ ꯏꯁꯀꯣꯟꯗ ꯆꯠꯂꯨꯕ ꯁ꯭ꯀꯨꯜ ꯈꯨꯔꯨꯝꯃꯨꯏꯗꯣ ꯏꯁꯀꯣꯟ ꯈꯨꯔꯨꯝꯃꯨꯕ ꯃꯌꯥꯝ ꯄꯨꯟꯅ ꯕꯁꯇ ꯆꯠꯂꯤꯔ ꯀꯩꯅꯣ ꯃꯇꯝꯗ ꯑꯩ ꯗꯤꯃꯥꯄꯨꯔꯗ ꯐ꯭ꯂꯥꯏꯠꯇ ꯑꯗꯨꯝ ꯆꯠꯂꯦ ꯗꯤꯃꯥꯄꯨꯔꯗꯒꯤ ꯐ꯭ꯂꯥꯏꯠꯇ ꯍꯥꯏꯗꯤ ꯏꯔꯥꯡꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯨꯁꯨ ꯗꯤꯃꯥꯄꯨꯔꯗꯒꯤ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯤꯕ ꯗꯤꯃꯥꯄꯨꯔꯗꯒꯤ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯒ ꯃꯊꯪ ꯆꯍꯤꯁꯤꯒ ꯃꯊꯪꯗ ꯂꯥꯟꯁꯦ ꯀꯩꯅꯣ ꯇꯧꯕ ꯋꯥꯅꯤ ꯂꯥꯟꯁꯦ ꯑꯣꯏꯕꯩ ꯋꯥꯅꯤ ꯑꯩ ꯌꯥꯎꯁꯪꯗ ꯆꯠꯂꯨꯕ ꯌꯥꯎꯁꯪ ꯂꯣꯏꯔꯒꯅꯤꯅꯦ ꯏꯔꯥꯡꯁꯦ ꯏꯔꯥꯡ ꯍꯧꯔꯛꯏꯁꯦ ꯃꯦꯗꯒꯤ ꯍꯧꯕꯅꯤ ꯃꯦ 3ꯗꯒꯤ ꯍꯧꯕꯅꯤ ꯌꯥꯎꯁꯪꯗꯨꯗꯤ ꯃꯥꯔꯆꯀꯤ ꯀꯩꯅꯣ ꯇꯥꯡ 14-15 ꯑꯗꯨꯋꯥꯏꯗꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯗꯤ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯐꯤꯔꯣꯜꯗꯤ ꯀꯔꯝꯍꯥꯏꯅ ꯁꯤꯗꯗꯤ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯗꯣ ꯃꯩꯇꯩ ꯐꯤꯔꯣꯜꯗ ꯃꯅꯤꯄꯨꯔꯗꯩꯁꯨ ꯑꯗꯨꯝ ꯄꯨꯊꯕ ꯌꯥꯎꯏ ꯑꯗꯒꯤ ꯍꯣꯖꯥꯏ ꯂꯪꯀꯥꯗ ꯑꯗꯨꯝ ꯆꯠꯂꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯄꯣꯠ ꯆꯩ ꯁꯣꯔꯥꯠꯀꯤꯁꯨ ꯄꯣꯠ ꯆꯩ ꯑꯅꯤ ꯑꯗꯣ ꯂꯣꯏꯅ ꯍꯣꯖꯥꯏꯗꯩ ꯂꯪꯀꯥꯗꯩ ꯑꯗꯨꯝ ꯂꯧꯔꯨꯏ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯇꯤ ꯂꯥꯛꯑꯝꯃꯔꯣꯏ ꯃꯅꯤꯄꯨꯔꯗꯩ ꯍꯧꯖꯤꯛꯇꯤ ꯂꯥꯛꯇ꯭ꯔꯦꯅꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯑꯉꯛꯄꯅꯤꯅꯦ ꯇꯧꯔꯤꯁꯦ ꯗꯤꯕ꯭ꯔꯨꯒꯔ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏ ꯕꯁ ꯇꯣꯡꯉꯒ ꯗꯤꯃꯥꯄꯨꯔ ꯐꯥꯎ ꯂꯥꯛꯑꯒ ꯗꯤꯃꯥꯄꯨꯔꯗꯩ ꯇ꯭ꯔꯦꯟ ꯇꯣꯡꯉꯒ ꯂꯥꯛꯄꯗ ꯂꯨꯄꯥ 1,000 ꯆꯪꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯕꯁ ꯚꯔꯥ NSC ꯅꯥꯒꯥꯂꯦꯟ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯕꯁ ꯇꯣꯡꯕꯗ ꯂꯨꯄꯥ 150-100 ꯈꯛꯇꯅꯤ ꯑꯗꯨꯒ ꯗꯤꯃꯥꯄꯨꯔꯗꯒꯤ ꯗꯤꯕ꯭ꯔꯨꯒꯔ ꯌꯧꯔꯛꯄꯗ ꯇ꯭ꯔꯦꯟ ꯚꯔꯥ ꯂꯨꯄꯥ ꯀꯩꯁꯨ ꯀꯩꯅꯣꯁꯨ ꯌꯧꯔꯝꯃꯣꯏ 200ꯁꯨ ꯌꯧꯔꯝꯃꯣꯏ 200-300ꯁꯨ ꯑꯣꯏꯖꯅꯨ 100ꯁꯨ ꯑꯣꯏꯖꯅꯨ ꯁ꯭ꯂꯤꯄꯔꯒ ꯇꯧꯗꯅ ꯑꯗꯣ ꯀꯩꯅꯣꯁꯤ ꯑꯗꯩꯗꯤ ꯀꯩꯁꯨ ꯍꯪꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯣꯏ ꯃꯅꯤꯄꯨꯔ ꯀꯥꯎꯗꯅ ꯅꯣꯏ ꯀꯥꯎꯗꯦ ꯑꯗꯨ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯅꯣꯏꯒꯤꯗꯤ ꯅꯆꯥꯅꯨꯄꯥ ꯑꯕꯤꯖꯤꯠꯇꯨ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯈꯪꯉꯤ ꯂꯣꯏ ꯏꯆꯥꯅꯨꯄꯤꯁꯨ ꯈꯪꯉꯤ ꯏꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯃꯩꯇꯩ ꯂꯩꯇꯅꯤ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯣ ꯃꯩꯇꯩꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗꯤ ꯇꯧꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯃꯩꯇꯩꯒꯤꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯩꯇꯦ ꯂꯩꯇ꯭ꯔꯦꯕ ꯀꯩꯅꯣ ꯌꯥꯎꯁꯪ ꯊꯣꯔꯛꯄ ꯌꯥꯎꯁꯪꯗꯤ ꯃꯣꯏꯁꯨ ꯇꯧꯕꯅ ꯃꯣꯏꯒ ꯑꯗꯨꯝ ꯄꯨꯜꯂꯦ ꯑꯗꯨ ꯃꯣꯏꯅ ꯑꯗꯨꯝ ꯑꯦꯛꯁꯇ꯭ꯔꯥꯅꯤ ꯑꯩꯈꯣꯏꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯟꯖꯥ ꯆꯥꯅꯕ ꯌꯨꯝꯗ ꯈꯥꯏꯒꯠꯂ ꯈꯣꯏꯒꯠꯂꯒ ꯑꯗꯨꯝ ꯃꯩꯇꯩ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯨꯝꯅꯥꯛ ꯑꯩꯈꯣꯏꯒꯤ ꯑꯂꯤꯃꯨꯔꯗ ꯍꯥꯏꯔꯣ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ 50-60 ꯑꯗꯨꯝ ꯆꯥꯅꯩ ꯃꯤ ꯑꯣꯏꯌꯦꯕ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯁꯪꯀ꯭ꯔꯥꯟꯇꯤ ꯇꯧꯔꯤꯕꯣ ꯁꯪꯀ꯭ꯔꯥꯟꯇꯤ ꯇꯧꯏ ꯃꯩꯇꯩꯁꯤꯡ ꯄꯨꯟꯁꯤꯜꯂ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯪꯀ꯭ꯔꯥꯟꯇꯤꯗ ꯃꯩꯇꯩ ꯄꯨꯟꯁꯤꯜꯂ ꯍꯥꯏꯕꯨ ꯑꯗꯨꯝ ꯍꯣꯏꯅꯦ ꯑꯗꯨꯝ ꯃꯩꯇꯩ ꯄꯨꯜꯂꯒ ꯇꯧꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯅꯍꯥꯟꯋꯥꯏ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯝꯃꯦꯕ ꯑꯗꯩꯗꯤ ꯑꯁꯤ ꯑꯅꯥꯒꯤ ꯄꯥꯎꯗꯤ ꯀꯔꯝꯍꯥꯏꯅ ꯍꯧꯖꯤꯛꯄꯨꯗꯤ ꯐꯣꯟ ꯂꯩꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦꯀꯣ ꯐꯣꯟ ꯂꯩꯇ꯭ꯔꯤꯉꯩ ꯅꯤꯡꯁꯤꯡꯉꯝꯒꯅꯤ ꯐꯣꯟꯁꯦ
2000ꯒꯤ ꯃꯇꯨꯡꯒꯤ ꯗꯅꯦꯕ ꯊꯣꯛꯂꯛꯏꯁꯦ 2005 6 ꯑꯗꯨꯋꯥꯏꯗꯩꯗꯤ ꯃꯤ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯀꯔꯝꯍꯥꯏꯅ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯁꯤꯁꯇꯦꯝ ꯂꯩꯔꯝꯃꯤ ꯅꯠꯇꯦ ꯑꯩ ꯍꯥꯏꯗꯤ ꯅꯣꯏ ꯃꯩꯇꯩ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯄꯨꯟꯁꯤꯟꯕꯁꯤ ꯀꯔꯝꯍꯥꯏꯅ ꯄꯨꯟꯁꯤꯟꯕꯁꯦ ꯄꯥꯎ ꯆꯠꯅꯩꯅ ꯃꯤ ꯊꯥꯔꯒ ꯄꯥꯎ ꯆꯠꯅꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯅ ꯂꯥꯞꯄꯁꯨ ꯑꯗꯨꯃꯥꯏꯅ ꯃꯤ ꯂꯥꯛꯑꯒ ꯆꯠꯂꯤ ꯑꯗꯨꯝ ꯂꯥꯞꯅ ꯃꯥꯏꯖꯥꯟꯗ ꯑꯗꯒꯤ ꯑꯂꯤꯄꯨꯔꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯇꯝꯗꯁꯨ ꯄꯥꯎ ꯂꯣꯏ ꯐꯥꯎꯅꯕ꯭ꯔꯥ ꯂꯣꯏ ꯌꯥꯎꯅꯔꯤꯕ꯭ꯔꯥ ꯌꯥꯎꯅꯩꯌꯦ ꯁꯨꯔꯠ ꯗꯦꯕ ꯀꯔꯃ ꯁꯥꯔꯗꯔꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯄꯨꯟꯕ꯭ꯔꯥ ꯃꯌꯥꯝ ꯄꯨꯜꯂꯤ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯏꯄꯥꯟ ꯊꯥꯕ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯏꯄꯥꯟ ꯊꯥꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯗꯣ ꯍꯣꯖꯥꯏ ꯂꯪꯀꯥꯗꯩ ꯕꯥꯃꯣꯟ ꯄꯣꯔꯛꯑꯦ ꯅꯠꯇꯦ ꯄꯣꯛꯄꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯛꯑꯦ ꯏꯄꯥꯟ ꯊꯥꯕꯒꯤ ꯅꯨꯃꯤꯠ 5-6ꯅꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯗ 3ꯅꯤ ꯂꯩꯔꯒ ꯏꯄꯥꯟ ꯊꯥꯕꯅ ꯇꯧꯕ ꯃꯩꯇꯩꯒꯤ ꯐꯧ ꯆꯦꯡꯒ ꯌꯥꯎꯗꯅ ꯇꯧꯕꯗꯣ ꯇꯧꯏ ꯁꯤꯒ ꯇꯧꯏ ꯑꯩꯈꯣꯏ ꯁꯤꯒꯅ ꯁꯣꯁꯇꯤ ꯍꯥꯏꯔꯦ ꯁꯣꯁꯇꯤ ꯄꯨꯖꯥꯁꯦ ꯁꯣꯁꯇꯤ ꯄꯨꯖꯥꯁꯦ ꯑꯈꯪꯕ ꯃꯩꯇꯩ ꯅꯨꯄꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩ ꯑꯈꯪꯕꯅꯤꯅ ꯑꯗꯨꯝ ꯇꯧꯏ ꯑꯗꯨ ꯀꯥꯏꯗꯅ ꯃꯤꯇꯩꯒꯤ ꯊꯧꯔꯝꯗꯤ ꯇꯧꯗꯕ ꯖꯥꯠꯇꯣ ꯑꯗꯒꯤ ꯑꯁꯤ ꯁꯤꯕꯒꯤ ꯑꯄꯣꯏꯕ ꯁꯪꯁꯀꯥꯔꯗꯤ ꯑꯗꯨ ꯁꯪꯁꯀꯥꯔꯒꯗꯣ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯈꯔ ꯑꯂꯥꯞꯄꯗꯒꯤ ꯄꯨꯔꯛꯑꯒ ꯑꯗꯨꯝ ꯁꯪꯁꯀꯥꯔ ꯄꯨꯡ ꯃꯥꯡꯉꯝ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒ ꯄꯨꯡ ꯃꯥꯡꯉꯝ ꯍꯥꯏꯁꯦ ꯁꯪꯁꯀꯥꯔꯒꯤꯗꯃꯛꯇꯗꯤ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯂꯩꯇꯦ ꯑꯗꯨꯗꯤ ꯈꯔ ꯀꯗꯥꯏ ꯑꯂꯥꯞꯄꯗꯒꯤ ꯄꯨꯔꯛꯄ ꯑꯔꯥꯞꯄ ꯍꯥꯏꯁꯤ ꯑꯂꯥꯞꯄ ꯍꯥꯏꯗꯤ ꯈꯔ ꯑꯂꯥꯞꯄ ꯑꯗꯨꯝ ꯂꯩꯅꯩꯗꯅ ꯑꯗꯨꯒ ꯃꯌꯥꯝ ꯐꯥꯎꯅꯔꯒ ꯐꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯧꯅꯩ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦꯅꯦ ꯌꯥꯝ ꯋꯥꯅ ꯂꯩꯕꯗꯤ ꯅꯠꯇꯦꯅꯦ ꯃꯠꯇꯦ ꯆꯍꯥ ꯄꯥꯡꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯍꯣꯖꯥꯏ ꯂꯪꯀꯥꯗꯩ ꯄꯨꯔꯛꯏ ꯆꯍꯥ ꯇꯧꯕ ꯈꯨꯗꯤꯡꯗ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤ ꯊꯕꯛ ꯏꯪꯈꯥꯡ ꯊꯣꯛꯂꯛꯄꯗ ꯍꯣꯖꯥꯏ ꯂꯪꯀꯥꯗꯒꯤ ꯍꯦꯛꯇ ꯀꯧꯕ ꯉꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨ ꯉꯥꯛꯇꯔꯥ ꯍꯥꯏꯕ ꯉꯝꯗꯕ ꯃꯤꯁꯨ ꯉꯝꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩ ꯉꯝꯗꯕꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯉꯝꯗꯕꯗ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯝ ꯇꯧꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯝꯅ 14-15 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯏ ꯁꯪꯀꯤꯔꯇꯣꯟꯒ ꯌꯥꯎꯗ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯏ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯗꯤ ꯍꯣꯖꯥꯏ ꯂꯪꯀꯥꯗꯩꯗꯤ ꯑꯅꯝꯕ ꯄꯨꯔꯛꯏꯗ ꯑꯅꯝꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯀꯤ ꯃꯤꯅ ꯈꯥꯏꯒꯠꯂ ꯈꯣꯠꯀꯠꯂ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝꯅ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯏ ꯇꯧꯕ ꯌꯥꯎꯏ ꯑꯗꯨ ꯈꯛꯇꯅꯤ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯨ ꯈꯪꯉꯤ ꯑꯗꯒꯤ ꯍꯌꯦꯡ ꯅꯆꯥꯅꯨꯄꯥ ꯅꯆꯥꯅꯨꯄꯤ ꯁꯤꯡ ꯂꯥꯛꯑꯒ ꯏꯁꯨꯒ ꯐꯪꯉꯁꯨ ꯃꯩꯇꯩꯂꯣꯟꯗꯤ ꯐꯖꯅ ꯈꯪꯍꯜꯂꯨꯀꯣ ꯉꯁꯥꯏ ꯃꯥꯏ ꯀꯣꯔꯧꯁꯤꯡꯗꯨ ꯃꯥꯏ ꯌꯨꯝꯅꯥꯛꯁꯨ ꯈꯪꯗ꯭ꯔꯦ ꯅꯍꯥ ꯑꯣꯏꯁꯅꯨꯀꯣ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯃꯩꯇꯩ ꯅꯨꯄꯤꯅꯦꯅ ꯉꯧꯁꯣꯛ ꯉꯧꯏ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯨ ꯀꯔꯤꯕ ꯂꯍꯋꯥꯜꯗ ꯃꯩꯇꯩꯅꯦ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯣꯏꯔꯣꯝꯗ ꯆꯠꯀꯦꯅ ꯆꯠꯂꯤꯉꯩꯗ ꯃꯣꯏꯗꯨꯗꯤ ꯑꯣꯇꯣ ꯇꯣꯡꯉꯒ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦꯕ ꯇꯦꯝꯄꯣ ꯇꯣꯡꯉꯒ ꯑꯗꯣ ꯅꯨꯄꯤ ꯑꯃ ꯃꯥꯅ ꯃꯩꯇꯩꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯍꯧꯗꯕ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯃꯥ ꯃꯁꯤꯡꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯆꯠꯈꯤꯕꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯩꯕ ꯑꯗꯣ ꯅꯣꯛꯐꯦꯠꯇꯨꯔꯣꯃ ꯆꯠꯈꯤꯕ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯊꯪꯅꯕꯩꯁꯤꯁꯨ ꯃꯩꯇꯩꯔꯣ ꯃꯩꯇꯩ ꯁꯣꯝꯗ ꯑꯇꯩꯗꯤ ꯃꯌꯥꯡꯅꯤ ꯁꯣꯝꯗ ꯑꯩꯈꯣꯏ ꯏꯃꯥꯈꯣꯏ ꯂꯩ ꯁꯣꯝꯒꯤꯁꯦ ꯁꯣꯝꯗꯅ ꯃꯥꯝꯃ ꯃꯥꯝꯁꯤ ꯍꯣꯏ ꯂꯩ ꯃꯅꯤꯡꯂꯣꯝꯗ ꯁꯤꯗ ꯏꯅꯝꯃꯈꯣꯏ ꯇꯥꯗꯣꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯗ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯩ ꯃꯅꯥꯛꯇ ꯉꯍꯥ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯃꯅꯥꯛ 4-5 ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒꯅꯦ ꯈꯔ ꯀꯥꯈꯠꯂꯒ ꯁꯅꯥ ꯂꯩꯔꯤꯁꯤꯅ ꯀꯌꯥꯝꯂꯛ ꯀꯥꯈꯠꯇꯣꯏꯅꯣ ꯈꯔ ꯀꯥꯈꯠꯄ ꯇꯥꯕꯅꯤ ꯈꯣꯡꯅ ꯆꯠ ꯌꯥꯔꯣꯏ ꯈꯣꯡꯅ ꯆꯠ ꯒꯥꯔꯤꯗ ꯂꯨꯄꯥ 10 ꯆꯠꯄ ꯌꯥꯔꯦꯅꯦ ꯑꯗꯨꯒ ꯑꯩꯁꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯂꯤꯃꯣꯔꯗꯨꯁꯨ ꯆꯨꯝꯅ ꯆꯠꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯨꯝꯅ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯉꯅꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗꯅꯤ ꯑꯗꯨꯝ ꯂꯧꯁꯤꯡ ꯂꯩꯅꯕꯒꯗꯤ ꯌꯥꯎꯕ꯭ꯔꯣ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯃꯁꯥꯒꯤ ꯂꯧ ꯁꯨꯃꯥꯏꯅꯗꯤ ꯌꯥꯎꯗꯦ ꯌꯥꯎꯗ꯭ꯔꯦꯕ ꯂꯧ ꯁꯨꯕ ꯃꯤꯁꯨ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤ ꯐꯔꯦ ꯑꯂꯤꯃꯨꯔꯗꯣ ꯑꯂꯤꯃꯨꯔꯗꯣ ꯐꯣꯟ ꯈꯔ ꯇꯧꯕꯤꯀꯣ ꯑꯩꯅ ꯃꯃꯤꯡ ꯑꯩ ꯐꯣन ꯅꯝꯕꯔ ꯂꯧꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯗꯤ ꯃꯥ ꯈꯪꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯨꯄꯥ ꯑꯃ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄ ꯑꯃ ꯆꯠꯈꯤꯕꯅꯤ ꯈꯔ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯀꯅꯤ ꯈꯔ ꯂꯩꯀꯥꯏ ꯈꯔ ꯌꯦꯡꯍꯟꯕꯤꯌꯣ ꯍꯥꯏꯗꯅ ꯈꯔ ꯍꯥꯏꯕꯤꯀꯣ ꯑꯗꯣ ꯑꯩ ꯆꯠꯂꯨꯒꯦ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯁꯤꯗꯩꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯆꯥꯛ ꯆꯥꯖꯔꯔꯣꯏ ꯀꯩꯅꯣꯗ ꯇꯟꯖꯥꯁꯦ ꯑꯩꯈꯣꯏꯗꯤ ꯇꯟꯖꯥ ꯍꯥꯏ ꯅꯪꯅ
ꯌꯥꯡꯒꯤ ꯍꯧꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯅ ꯇꯃꯥꯏꯇꯟ ꯍꯥꯏꯕ ꯀꯔꯤ ꯇꯃꯥꯏꯇꯟ ꯇꯃꯥꯏꯇꯟ ꯑꯣ ꯇꯃꯥꯏꯇꯟ ꯀꯁꯥꯔꯣꯝꯗꯁꯨ ꯍꯣꯖꯥꯏꯔꯣꯝꯗꯁꯨ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯌꯥꯝ ꯆꯥꯅꯩ ꯑꯩꯈꯣꯏ ꯑꯁꯣꯝꯗꯅ ꯃꯅꯤꯄꯨꯔꯗꯅ ꯀꯌꯥ ꯆꯥꯟꯅꯗ꯭ꯔꯦ ꯃꯗꯨꯒꯨꯝꯕ ꯇꯟꯁꯦ ꯆꯥꯟꯅꯗꯦ ꯑꯗꯨ ꯑꯅꯤꯅꯤ ꯌꯥꯝ ꯊꯥꯕ ꯑꯅꯤ ꯁꯕꯖꯤ ꯑꯩꯈꯣꯏ ꯀꯣꯕꯤꯒ ꯑꯂꯨꯒ ꯇꯧꯔꯒ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ इबेमा अंजना मुतुम निंगोल अखोई हुजाई नंदपुर ममांग लेकाई निंगोल नि जैसा मचा नुपादो थबक लेदना चखरे मा इंटरव्यू जन वानी गताई सावजे इंटरव्यू नते नंग नात फमु गाय मा मा थबक पुदी मा नई थबक ले माने अदु तौना चखरे अदु एनीवे माजे गसी नुमाइजिंग ओइबदुदा मा लेरमबनी नुमाइजिंग नत्रदि लेरमोइना अदु सिजो अफबनी अदुनी मयाम अदुना ngasi ai Teliapatti Dibrugarh टाउनदगी चौरना किलोमीटर 15 रोम लापगा लेबो मफम सिदा मेते युंगों मरी मंगा लेबो मफम सि ai कनो तौगे ai मसिदैज लोसिंजरगा अली मोर को अली मुरा हाइबुदा ai चचगे अको यंगिरिबा ताबिरिबा पाइपुना मंगा सना तोंग मनिंदा कोचम अयांगना आइजो ngamningay haida chahi angang natramina handaki hauiba chahi January 18 duda ai 69 complete oijaraga 70 da khong thangjin jarabani adoka chumaina chatpasi kayam kuina su ngamgini ado Dibrugarh Meitei si aina toina su khangdaba mafam oiba seista masi chacha horage na ekta mayam da su aina sumaina lam da chatlaga tawsi yamna hawai tan tan na yengbiba kedogo mayam yawduda tawna ai chachari si cham chamna angang abhisin na hairame as pupu hai pupu hai basu yai pupu nang kano power bank yaudra ai bapu tawde power bank amma leiba du adum leiba yai ai leiba ngamoi hai banate adu ju yaude adai ai mobile ari basida akoi gi memory card su yaude chip su yaude aduna angakpani adu anyway aina tawjari base mayam Dibrugarh gi saisi da ida akoi gi Teliapatti हाइबसिदासु मैतै लै हाइबसि उच्चबसि मतामसिदा ai lusinjage tabiriba yengbiriba khwaibu sanatonggi manendra kocham hakna nolukchari ai sidagi thokraga bema anjana hoidegi thokre haraga ai ali mor haiba mafam da chachage